Rural Engineering Department, Manipur Rural Roads Development Agency (RED), MSRRDA gi Chief Engineer LEIRINGEI PWD gi Retired Chief Engineer AMUK PHAM ASIDA HAPCHILLAKPA asigi MAYOK All Manipur Contractors Association Forum na Prime Minister Narendra Modi da Memorandum ama Pishinkhre. Forum asigi convener Narendra Mitaina Kuryek Piduna Tha asigi Kunipanda Prime Minister da Pishinkiba Memorandum aduna hai PMGSY Phase 1 amasung 2 gi thabak shubada official oidaba mawongda contractor singi bill dagi chada mangagi senfam kakpagi wathok amadi bill matam chana Pithoktabagi Wakasing Natana Achauba isu amata mamangda lekhide Haujik PMGSY Phase 3 gi thabak haunaba thaurang taurapa asida scheme asige lakadaba senfam sing sayen ngayen nanaba miyoi khutpu kharana hotnarabra haibagi jingnaba leire Phase 3 gi tender da local contractor sing thabak paihandanaba hotnare mamangda leiramba kanglon singi wangbada thabaktagi pothakraba chief engineer ama consultant oina haplubagi chayetnaba kaya thokiba leikrabani hiram asigi matangda prime minister na akhannaba miteng changbaga loinana lokhatfam thokpa action sing lokhatpiu hainasu memorandum aduda palli